Ngasidagi April 13 faoba Thabal Chongba Yaragani Lamdam asida bosem amadi kosem na lawduna pangthokiba class 10, 11 amadi 12 ki examination amadi nauna state asida COVID licensed masing nong mage positive boy ba hengalakpadagi Manipur lengang na yauksang manung Thabal Chongba thinglakhiba adu Manipur lenga ki nauna lawkhalakiba khongthang amada ngasi April 13 dagi lakliba April 13 chairauba numit faoba komthoklagani haina mari lainaba district magistrate singna cherol sing Thugaikhre bosem amadi kosem na lawba examination loiba numitta Manipur gi tongan balaikai ge laisabi singna Thabal Chongba ba thaurang taurambadagi khudakta laingakna Thabal Chongba gi ayaba pikhidabane adubu ngasidagi hauraga lamdam asigi yauksanga mari lainana pangthokadaba Thabal Chongba gi thauramase mapung phana pangthokpada ayaba pide adumakpu mari lainaba district ke DC dagi permission hana lawgadabani haire Maharashtra Narsingha Laikhidabage Chamaga Humbudraga Humdoi Suba Ningsing Thoram Pangthokre Numidangda Kartong Duna Amade Walking Lakpa Saraga Nambul Turel da Fatta Haodi Langthabasing Faragani CM Mioiba Kunaida Luhen Bai Base Yamna Maruiba Mane Masimang na Lainga Kasina Imphal Mayol Fauduna Cheliba Nambul Turel ase Luna na Thamna Bahona Balaita na Hona Rivane Maramaduna Numidangda Walking Satpa Saraga Nambul Turel da Fatta Haodi Langthabasing CCTV camera panduna Faragani haina Chief Minister N Biren na Thugaikhre ngasi Manipur gi Art and Culture Department ke lising makhada State Archaeology Department na sinduna kanglada pangthokiba Maharashtra Narsingha na laikhidabage chamag humbudraga humdoi suba ningsing thoramda wafam ase Chief Minister na phongdokhibane Police amadi forest kangbuna lamlongai gi Langol Reserve Forest area da kanglon kaina sasilamba yum kunmapan sidokre Manipur Laingangna Reserve Forest area sing ngak sena bagi pandamda lawkhalakpa khongthang gi saruk ama waina Chief Minister N Biren gi constituency su oidiba lamlongai gi Langol Reserve Forest area gi manungchanna apartment number 6 Khabam block ta kanglon kaina sasilamba yum kunmapan police amadi forest gi kangbuna sidokre Central Forest Division ge DFO su oidiba Conservator of Forest RK Amarjit Imphal East District Police ki additional SP ke Bijay Nalusingba nupi police yauba police amade Forest ki apun bakangbu amana ngasi ayuk pung 3 ka minute kuntra dage eviction gi damak mafam adu da sanction ke Forest amati police ki masing yamla bakangbu aduna mafam adu da sangsilakba ubadagi yum gi mapusing na masa na yum sing sidok pa hongna ke lainga ki maike dagi kanglon kai na sajilamba yum sing masa na sidok na ba matam pikrabaso yum manga dagi na sidok lam khidabane maduda police amati forest ki kangbu na ngasi ayuk JCB season aduna yum sing adu thugai bagi thabak sathake Central Forest Division na yum sing adu da Mamang tha March kuntraga mathoida so cost notice thaduna April mari faubagi manungda mafam aduda yum sajinduna laisin bagi maram pirak na bakhangan khibane adubu ngasi fauba chapchaba paukhom pirak tabadage April 10 faubagi manungda yum sing aduda laiba potsai sing hondoktuna mafam adudage hongdokhina bakhangan khibasu laikhrabane ngasi gi eviction aduga mari lainana DFO Central Forest Division RK Amarjit na phongdokhibada Forest Right Act 2006 ke matungin na Laifam laitre haiduna forest ki area da yum sanaba lampi haina claim tawrakpa yai adubu claim asigi matungda yum salaba matungda claim tawrakliba miyoi sing adu laigadabane maduna tana ek asigi wangmada bara sandoktuna atopa mi thamba yade ek asigi ona tainabada bara sandoktuna lairambadage so cost notice piduna numit mari gi matungda ngasi eviction gi thabak adu sathakibane tribal colony da logi wangmada Saramba church ahum Thugaikhre Imphal East District ki manungchanba tribal colony haina khangnaba mafamda logi wangmada sajinba church ahum High Court of Manipur na status quo thambagi order hek lauthokibaga district competent authority na yamlaba police personnel singa loina na ngarang amasung ngasigi lonaba hingda Thugaikhre ngarang nongalamdai da tribal colony da Thugaikhre ba logi wangmada sajilamba church singa dude Evangelical Baptist Convention Church Evangelical Lutheran Church Manipur amasung Catholic Holy Spirit Church ne panbayai lainga ki lamori ba tribal colony asida kumja lising amaga chamapan humbudraga mari dagi hogduna government type 4 quarter sing saduna tribal government employee oiba tribal sing oina laina ba sakhibane adubu ikui kuidana state asida BJP lainga lakpadagi quarter sing ase matamga sunadaba oibana state laingang na riba quarter sing sidoklaga anoba residential quarter sing sana ba thaurang tawkhibane State laingang na thaurang asi hauna bahona bada mamang sahi gi April kungani thoida police ka hana mafam adugi quarter singda leiba miyoi singa chauna mukna ba thokpadage police na tiar gas sing ka pada miyoi mapan asokapan yaukhe lainga asina quarter sing adu da leidiba miyoi singe temporary arrangement silaba matung ariba quarter sing adu mathang manaw nai na sidok pa horakibane adubu mafam adu da logi wangmada sajilamba church ahum ase Manipur High Court na chahi kharagi mamangda
interim order ama thoktu na churching gi phibam sing status ko da thamna ba order ta ki badage soktana le rakhiba nei tungda April 3 da Manipur High Court ki acting Chief Justice MB Muralidharan ge bench asina churching gi authority sing na churching ase lona yaba mawong da sabani haibagi khudam sing piba ngamdabadage mamangi High Court ki order to overt tawduna interim status ko order adu handokiba nei April 3 gi order asige strength the Imphal East District Administrator na eviction gi order thokibaga loina na churching adu thugai khibani haire